Ex Axis Manager na namthak tawduna masagi bank tage lupa lakh 13 lising marfu mari lauthokhe police haukiba sagol sel numitang ICI bank lut tawbaga loinana deputy manager oibi nupi ama hatkhiba Axis Bank ki hanage manager Anil Dubebu mahaki mamangi employer Axis Bank ke senfam lupa lakh 13 lising marfu ga mari namthak tawbaga lauthokhi haina maral sidi police na phongdorokpada yamlaba senfam adu handakta Dube na manager oikiba Axis Bank ke Nagaon da laiba branch ke cash reserve sing audit tawbada walamba thengna ke madu mahakna ICICI Bank ke Birar its branch lut tawbaga loinana bank asige nupi staffer anida attack tawkhiba matung mahaki mafam lokthokringagi mamangda khanglakkhibane official amagi matungina mangkhiba senfam adugi matangda Walid police station na complaint ama register tawbaga loinana hojik investigation chathare routine oina tha khudingi pangthokpa account tally da Sel General Libadu Makok Thongbo Authority da Khangan ki Madugi Matungda internal investigation chathaba haubaga loidana police na FIR amasu file tawke masak maming phongdok ingdaba official asigi matungin na kumja 2020 ge August Axis Bank ta thabak sangkhiba Dube na bank asige customer singda namthak tawkhibra natraga atai miyam gi sel sing haihatpa laikhibra haiba khangdok na basu bank asina thijille haukiba numit kharani asida mahakna tawkhiba aranba thabak singbu khangna rakhraba matungda Axis Bank ki maikidagi natraga police na action lokholakpa yai haina chingnabadagi mahakna haukiba chayol amarom office ka khide tawigum basung mangonda toliba senpham sing amukta da singdokpa yagani khanduna mahakna haukiba chayol da ICICI Bank lut tawbagi thaurang yatkhibane official sing na phongdorokpada ICICI da tha tara manga thabak torokpadagi mahak maphamdugi staffer singa londin narakhi amasung bank adugi routine activity sing kupna khanglakhe asigumba akupa sing khanglaba matungda mahakna sagol sel numiki numidangda bank lut tawna bahotnakhi tawigum basung mahakna bank tagi nanthokna bahotnabada mafam adugi miyoi singna thatpadagi mahaki thabak adu mai pakhide achenba train dagi nanthakhiba nupi ama kankhiba RPF ke jawan ikai khumnakhre Sikandrabad railway station da senba hawraklaba train amadagi nanthaduna tali da tasinkhiba nupi ama railway protection force RPF ke constable amana kankhre RPF ki constable aduna thongna fana nupi amagi thawai kanba ngamkhiba dugi damakta union minister amasung Sikandrabad ke MPZ Kisan Reddy na ikai khumnabaga loinana thagat phongdokre society angang lising kun mari hena sikhi government data gi matungin na 2017-19 da examination da fail oibage maramdagi angang lising mari hen bayawna masagi chahi taraga mari dagina taraga nipan phawbugi manungda leiba angang kun lising kun mari hena masa matomta suicide tawduna sikhi angang sing suicide tawbugi matangda National Crime Records Bureau NCRB gi data adu handakta parliament ta puthokhi data adu gi matungina 2017 dagina 19 phawgi marakta chahi taraga mari dagina tara nipan gi kanglup ke nupi macha lising tara humdoi chahum kun manga yauna angang lising kun mari samnga ga hompuga nipan suicide tawduna sikhi 2017 da hariba chahi kanglup asige angang lising nipan ga kunga mapan suicide tawduna sikhi 2018 da masing adu lising nipan ga chama hompuga tareta hengalakhi amasung madugi matong 2019 dadi masing adu amuka hengalaktuna lising nipan ga chahum humudra taret oikhi haina data aduna haikhi chahi kanglup asige angang sing suicide tawduna khwaidage masing yamna sikhiba ase Madhya Pradesh dani state asidage angang lising ahum ga chama tara manga sikhi masigi mathangda lising ani ga chanipan ani sikhiba West Bengal lising ani ga chamnga kunga taret sikhiba Maharashtra amasung lising ani ga kunthra manga sikhiba Tamil Nadu lay angang sing maruoina wakhan gi awaba matamda suicide tawnaba honarakpa yai haina CRY Child Rights and UG CEO Puja Marwahana haire angang amasung inkhalakliba pumnama quality mental health care amasung psychosocial support mechanism sing phangnabagi hak ama lay haibase aikhoina chetna thajai makhoi gi wakhal ge nunga yai phaba piba duna makhoi gi lotuna leriba tawba ngamliba sakti sing adu mapung phana phongdokpada mateng oihengani amasung khunai gi kanaba miyoi sing ohelakpa ngamgani haina Marwahana haike Maharashtra gi ahanba Zika virus case Pune da thengnakhre COVID-19 pandemic thengnabada waraba Maharashtra gi health authority singda awaba hena hapkadaba khongthang amada Zika virus infection gi ahanba case Pune district ke Belsarda laiba nupi amada detect tawre haina official singna phongdorokle chahi yankhai surabi patient adu Zika virus infection dagi mapung phana phare amasung miyoi ahum laiba
mahaki imungi miyoi amata laina asige layung utpa thengnadre haina health department na miyam da thajaba pikhi July 15 dagi layong kaya ulakhiba nupi adu irai numitta Zika virus amasung chikungunya positive oikhi laina animak tangna sandokpa ngaktani state asida laina asige ahanba case thengnabaga loinana State Surveillance Officer Pradeep Awate, Assistant Director Kamla Purkar, State Entomologist Mahendra Jaktap amasung atay kaya yauna health team ama thangja numita khungang adu sangsin-khi amasung lairiba phibam du study tawkhi makhoina Belsargi Sarpanch amasung Gram Panchayat member sing local health authority sing health worker sing amasung atay stakeholder sing loinana emergency mifam sing pangthokhi amasung makhoida Zika gi atay patient sing thengnabada lakhotgadaba section thorang sing khangankhi miyoi 3,500 rom leiba village adudagi sample nifurom collection tawkhi makhoi manungda miyoi 15 chikungunya positive oikhi amasung nupi adugi sample damak Zika virus positive oikhi Zika virus ase Aedes aegypti haiba kang makhal amana sandoki patient sada marifu layong amata utte ataina laihau hoba hakchang siknaba mit hakachaba uring thunglakpa amasung tang da sikpa yai virus asina sokhalaba mironbi nupi sing miscarriage thokpa yai health department na hojik mari leinaba official singda covid-19 Zika amasung atai tin kangna pokhanba laina sing survey tawbaga loinana section thorang sing matik chana lokhatnaba amasung case amata thausadaba tawdanaba khangan khre UNSC mifam preside tawbada Modi na ahanba Indian Prime Minister oiragane United Nations Security Council UNSC gi India ki presidency matam manungda mifam ama preside tawbada Prime Minister Narendra Modi na ahanba Indian Prime Minister adu oiragani haina United Nations ta hanagi Indian Ambassador oiramba Syed Akbaruddin na ngasi phongdokhre demand sing phangandriba phauba GST piganu PM Modi gi manau Prahalad Modi tender sing na toliba demand sing authority sing na thungandriba phauba GST pidanaba nongmaijing numitta All India Fair Price Shop Association gi Vice President oiba Prime Minister Narendra Modi gi manau nupa Prahalad Modi na tender sing da appeal tawkhre mahakna makhoida Maharashtra government amasung center da makhoigi message yahonanaba issue asigi matangda khongjang changsinnabasu pautak bikhre Thane da tender sing gi mitin amada wangang laduna Prahalad na haikhi Maharashtra gi Chief Minister Uddhav Thackeray na amasung Narendra Modi na makhoigi wata duna issue asigi matangda wari sanabagi ingit pirakadaba mawongda khongjang changsingadabani mahak leibak asigi fair price shop singi mapu lakh 3,50,000 represent tawri haiduna Prahalad Modi na tender singda makhoigi tongan ba demand sing authority singna yadriba phauba GST goods and service tax pidana bahaikhi mahakna makata na hai Narendra Modi oiro amabu oiro makhoigi wata phamthoi ngasi ayhakna nakhoida hairibade ahanbada Maharashtra government ta ayiba cherol ama pisinduna aikhoigi wata driba phauba GST piroi hayo aikhoi democracy chatpa laibak amagi citizen singni mi namthaba system gi makhada leiba natte COVID-19 pandemic amasung masiga mari lainaba lockdown na chaitheng chauna pinaba tender sing Prahalad Modi na Maharashtra gi Thane da unakhi Ulhasnagar amasung Ambarnath gi tongan ba tender sing na Prahalad Modi na hai sector asi economic crisis mayok nabaga loinana e-commerce platform sing na problem hengal halibasi yengduna covid ki kanglon sing thugai bagini haiduna makhoi gi mayokta lokhat khiba case sing handokadabane Mumbai dagi chidai oiba township anida jeans washing unit sing hingar hanbada mateng pangnaba makhoi na mangonda taksin khe India ge nupa hockey team na Great Britain bu ahum amada maithiba piduna chahi 98 gi matungda ahan boina semi final yaukhre Dilpreet Singh Gurjan Singh amasung Hardik Singh hana chankhiba goal amamam gi matengna India ge nupa hockey team na Great Britain bu ahum amada maithiba piram laga chahi 98 gi matungda Olympics ta ahan boina semi final yauba ngamkhre India na Tokyo Olympic ke nupa gi hockey event ke semi final da world champion Belgium ga lamba taunaragane aroibada tabiriba pumnamakpu thagachari